ꯃꯇꯨꯡꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯂꯕꯗꯤ ꯀꯨꯟꯅꯤꯊꯣꯏ ꯁꯨꯕ ARꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯒꯅꯦ ꯈꯨꯟꯖꯥꯁꯤꯡ ꯁꯤꯡꯗꯥ ꯀꯗꯥꯡꯕꯟ ꯄꯥꯔꯠ 1ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈ꯭ꯔꯦ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯒꯦꯜꯖꯥꯡ ꯀꯨꯀꯤ ꯚꯤꯂꯦꯖꯇꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝ ꯑꯗꯨ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯒꯦꯜꯖꯥꯡꯗ ꯀꯨꯟꯅꯤꯊꯣꯏ ꯁꯨꯕ ARꯒꯤ ꯄꯣꯁ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯡꯗꯥ ꯀꯗꯥꯡꯕꯟ ꯄꯥꯔꯠ 1ꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯙꯥꯟ ꯅꯨꯡꯂꯦꯛꯄꯝ ꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ngarang kapsilakliba bom adu Gelzang da liriba kunithoi suba AR post manaktagi kuki militant sing na kapsilakibani haire kuki militant sing na ngayak laitana bom amade nongmai kapsilakba leptre Manipur lainga ki maikai na mafam adu da liriba state forcing na nongmai kaptana ba thingba lai karigumba makhata na kuki militant sing na nongmai amadi bom kapsilaklabade Singda Kadangban part 1 da liriba miyam na kunithoi suba Assam Rifles ki mathakta satharaga ne ngarang kapsilakliba bom adu kunithoi suba Assam Rifles ki officer amana bom test tawbani amuk hai bom lauthokpani amuk hai phongdorogliba si angakpa phawi hai ke ngarang Kangpokpi district ki manungsan ba Bethel Kuki village romdage Imphal West district ki Lamsang police station na konba Koktruk khullomda bom yauna nongmai kaya kapsilaktuna attack satharakraba matung masing yamlaba Kuki militant kaya Bethel amati khullasi nongsup thangba chingyangda thomjilakre haire hiramasugi matangda khunjasingna phongdorokpagi matungin na Kuki militant singna singthakta bunker leptana sajinduna maitei singda ngayak leitana bom amade nongmai kapsinduna landarakliba se laingang na athubada mijeng sangduna bunker sing asi athubada lauthokadabani haire Assam Rifles na khulngakpa khunja mari faduna pukhre singda kadang banda bom kapsilakre ngarang Kuki khulai paiba singna Palel tamna nongmai round kaya kapsinduna landarakpadage palelgi khunja sing kannaba changluba miyamda Assam Rifles na nongmai kapsinduna tankhaina bahona bada miyoi kaya asokapan nangbada natana miyoi ani laikhidraba matung ngarang ahing kaksing police station na konba Bijaipurdagi khulngakpa volunteer mari Assam Rifles na fajankhre haire ngarangi thokdok adu thokraba matung Kuki khulai paiba singna makhata na landarakpa yai haibagi chingnaba leibadage khulngak tuna leiringaida Assam Rifles na operation chathaduna khulngagliba volunteer mari adu phaduna pukhibani haire Assam Rifles ki thawang adu khunja singna akanba mawongda condemn tawrakle pawasi atopa chefong amadana AR na khulngakpa khunja mari khulai ga kona na fare AR na faraga Manipur police ta sinarakpa naha ane imung manungda khusinakre ngasi ayuk pung 3:30 rom taba matamda Tengnopal police ki manungsan na palel manakta leiba kunmathoi suba Assam Rifles na combing operation chathaba matamda khulngakpa khunja mari khulai ga kona na fare haire pawasi na hai thogdok asing asi ayuk palel manaki Bijaipur amade kurau pokpi ani lonaba marakta nongmai kapagi makhol khara takhe panthaba tawdana Assam Rifles ki kangbuna nongmai makhol tariba mafam maduda combing operation chathakhe maduda khulngakpa khunja ahum kunmathoi suba Assam Rifles na fakhe makhoi faba matamda Insas Rifles amade bom kapa yaba khulai ga kona na fagat khi haire amaromda ngarang palel mayage molnomda nongmai kamna bagi thogdokta mafam khangdana mangkhiba naha ne kunmathoi suba Assam Rifles ki kangbuna thengnabadage ngasi palel police station da khusina rakhre naha ani asi palel police na wahang pahong sathabada makhoi nongmai kamna ba marakta sangsilubadage chenthorokpada lambi lamangna duna leiringaida AR gi kangbu thengna duna makhoi police ta sinarakibani haikhe masugi matungda naha ani asi imung manunggi miyoi sing kauraba matungda makhoi gi mama mapada ngasi ayuk palel police ki kangbuna khusina khre naha ani asi palel mamang laikai amade maning laikai dagi ni haire